Akasbani Imphal Ngangbam Nganthoi na pau pajari ahanbada maruiba pau BJP Manipur Pradesh ki tha ahum supna sathagadaba campaign sing asi thambal sanglen Imphal da hodokre Swastha Nari Sasak Paribar Abhiyan Nisangani Kunmanga gi makhada rajya sigi tongan mafam singda lemna layingbagi camp kaya pangthokre MLA Thongam Biswajit na hairi kumai gi matamda leba asida sajaba polam tamak sizinanaba Pradhan Mantri Narendra Modi gi wakhalon thabakta onthokpa asi leba asigi nagrik khudingmaki thaudangni Numir humni sathagadaba North East NSS Festival ngasidagi ukhulda hokre amasung Pradhan Mantri Narendra Modi na ngasi Rajasthan da lupa koti lakh ama henbagi sauka tharangi project sing kharana sangakhi kharana urep uyong tamkhi Tha ahum supna sathagadaba Atmanirbhar Bharat Sankalp campaign Har Ghar Swadeshi Ghar Ghar Swadeshi campaign ngasi thambal sanglen Imphal da hodokre campaign asigi convener amasung BJP Manipur Pradesh ki machin satpa misak Preso Simre na hai campaign asi Pandit Din Dayal Upadhyay gi mapok numit ka mari lena ngasi hodokpani amasung hanagi Pradhan Mantri Atal Bihari Vajpayee gi mapok numit December 15 phawba sathagani mangna hai Raja Thaki campaign asi hodoklaba matung jila thak amasung block amadi mandal gi thakta mathang pangthokani campaign gi saruk ama oina tongan ba sangdamnaba sing amadi rally pangthokani Sri Preso Simre na hai Pradhan Mantri Narendra Modi gi manglan ama oiriba Make in India amasung Vocal for Local hena saukharanaba pandamda campaign asi pangthokpani lamdam asida sajaba pothok sing miyamna siznaduna masibu sariba miyoi sing saugatpaga loinana senmitlon phaba raija ama ohenba haibasi campaign asi gi maruiba pandamni mangna hai Bharat Sarkar specially led by BJP government paikhatliba launch tawkheba scheme kya asisu praja singda khungkang lairaba kya da hujik phangdaba kya su leiri madusu aikhoi khanghal layaraga phangnanaba aikhoi khotna bigadawni haibase aikhoi da pautak piba campaign makhalamani Atmanirbhar Bharat Sankalp Abhiyan di nisidagi launch tawpikhre haibase ai janinge Atmanirbhar Bharat Sankalp Abhiyan se successfully aikhoi Manipur dasu pakshen aikhoi chathanaba hotnarasi Seva Pakhwara gi saruk ama oina Atmanirbhar Bharat Vocal for Local exhibition amang asi BJP Manipur Pradesh ki President A Sarda Devina Imphal gi thambal sanglen da hodokre mathang thagi ani phawba sathagadaba exhibition asida lamdam sigi tongan ba pothok kaya utli amaromda BJP Manipur Pradesh ki President A Sarda Devina lusingduna Pandit Din Dayal Upadhyay ki mapok numit ka mari lena na lusingba sigi mitamda laikatun ikai khumna bodki thoromduda Rajya Sabha Sadasya Maharaj Leisem Basana Jauba MLA amadi dol gi karyakarta sing saruk yakhi hanagi Shiksha Mantri amsung Nambol Kendra gi MLA Thaunaujam Basanta Kumar na hairi mama oibi sing amadi angang singda machi oiba chinjak pijaduna mapangal kanba khunai ama semgatnaba hotnarasi Bishnupur jila gi Nambolda leba Community Health Center da Swastha Nari Sasak Paribar Abhiyan ga mari lena pangthokpa health camp amada saruk yaraduna Sri Basanta Kumar na hai Pradhan Mantri Narendra Modi gi lamjing makhada kumja 2023 phawgi manungda Bharat pu chaukhatlaba leba ama ohenaba thamliba pandam ase pangnaba hotnabada mama oibi sing amadi angang singbu machi oiba chinjak ningthina pijaduna masa mau phaba khunai ama semgatpa tangai phade To have a developed country by 2047, 100 years after independence. Marabni develop oina mohana boda mama obesity ki health se bhajana maintain to traba children sing se bhajana healthy wa helraba moine good habits tamidraba adu oita wedi apegi future develop tawna bagi hopes me amse wana thokane adunani vikshit bharat sina magna thamaga program se local kuni Thauramadu Bishnupur Jila ki Deputy Commissioner Puja Elangbam amasung Bishnupur Jila ki Chief Medical Officer Dr. L. Raichandra su saruk yakhi Swastha Nari Sasak Paribar Abhiyan Lisani Kulmanga gi makhada ngasi Primary Health Center Kakwa na sinduna Kakwa da lemna layingbagi kem ama pangthokre maduda gynecology IOPD ENT dermatology oral cancer screening yauna family planning consultation immunization gi khudongchaba sing miyamda phanghanki Thauramadu da MLA Karam Syam Susaruk yakhi Swastha Nari Sasak Paribar Abhiyan gi makhada Chief Medical Officer Imphal West ki manungchana screening camp sing asi Tagyel Khongbal Kakwa Lilong Sajing Lamdeng amasung Langgol Ningthauda su pangthokhi pawgi marak thatna tenba break ama
NABH Panglaba AOI Babina Specialty Hospital asida Medical Oncology, Hemato-Oncology, Pediatric Hemato-Oncology, Haibadi, Ahan Sing amasung Angang Sing the Naba, Cancer Makal Kudingmaki, Anoba Makalgi Chemotherapy, Hormone Therapy, Immunotherapy, Amadi, Targeted Therapy Gi Makal Season Aduna, Lying Bada Kudung Chaba Piri, CMHT PMJAY Health Card Amasung, Government Employees Singisu Kudung Chaba Pizari, Dr. Singna Tumor Board Pamduna, Anaba Singi Lying da Chauna Mating Pangli, Akupa Marol Gidamag, AOI Babina Specialty Hospital, Sajiba Jail Road, Kabaisoi, Imphal East, Tanabiu. Tabiriba pause Akasbani Imphal dagini. Lakliba kumai phiyongi matamda leibak asida sajaba polam tamak sizinanaba Pradhan Mantri Narendra Modi na appeal tawkhiba adubu thabak ton thokpa haibasi leibak asigi nagarik khudimaki thaudangni haina Thongam Biswajit MLA na hairi. Akasbani Imphal da Sri Biswajit na hai Bharat pu atmanirbhar ohenaba honabada lamdam asigi oijaba pothok hena puthoktuna aikhoigi kaithel da polam sing asi yonduna masibu puthokliba miyamgi senmilon fagathanba tangai fade lakadoriba kumai phiyong mayam asida karbar tawriba singna miramgi potchai yonbagi mahutta lamdam asigi oiba pothok tamak yonaba honagadabani अखोई लेरिबा पोषक सिंगसी इन मेक इन इंडिया हाइबा दुगी मरी लेना अखोई इंडिया दा फंगजबा रिसोर्सिंग दि मणिपुर दा ओइबिया नद्रि एनी स्टेट दा फंगिबा रिसोर्सिंग जे सिनरे हर कांदा अखोनी इसागी पोट पुथो अकांदा स्वदेशी प्रोडक्ट से हेना योनबा ngamnaba honaba adu leiba ngamnaba honaba अखोगी यूथ सिंग अखोगी फार्मर सिंगी हुमांग ममन सेमजरप पोट सिंग से मगुन हापा अमदी मखोगी हुमांग ममन से लेमना मांगहंदना मखोइन पुथोरप पोट से सिजनबीरे हर कांदा रमदम सिदा मिपुंग खुदिमक्ता सेन थुंगी फिल्म से फननबगी आइडिया दो नि आदि कर्म योगी अभियान AKA गी मखादा कामजोंग डिस्ट्रिक्ट एडमिनिस्ट्रेशन सिंधुना ओरिएंटेशन प्रोग्राम अमंगसी SDO ऑफिस की DRDA होल्ड पांगथोखरे थरमसिदा अथोइबा मिथुंगलेन ओइना सरु याखिबा कामजोंग जिला की डेप्यूटी कमिश्नर रंगनामई रांग पीटरना आदि कर्म योगी अभियान की कानाबा अमसुंग मरु ओइबा सिंग म्यामदा खंगहनखी मांगना हाई AKA गी ख्वाइदगी मरु ओइबा पांदमदे तोंगान तोंगानबा विभाग सिगी मखादा अखनना मियेंग संगदबा हिरम सिंग खंगदोकपा असिनी मिशन असिगी सर्विस सिंग म्यामदा मपुंग फाना फंगहनबा नोडल ऑफिसर सिंग अचौबा थौदांग लौनबा सुमहांगना अपील तौखी डिस्ट्रिक्ट एडमिनिस्ट्रेशन तमेंगलोंगना सिंधुना आदि कर्म योगी अभियान AKA तमेंगलोंग जिला द सुंगसी दुग्यालोंग कम्युनिटी हॉल द हौदोखरे मसिगी पांदमदे खुलगी थाक्ता वारेप लौबा अमसुंग लेंगाक सासंगी मपांगल कनखरहनबने थौरमदुदा सरुक याखिबा जिला असिगी डेप्यूटी कमिश्नर डॉक्टर L अंगसिम दांगसवा नहाई खुंगंगी थाक्ता लेरिबा लुसिंगबसिंग नुपी अमसुंग अंगांग पुनमक मपांगल कनखरहनबना खुंगंगी ओइबा साउखा थोरांगी थबक क्यादा मांगजिल थाबा ngamgani राज्य सरकार की स्टेट NSS सेल डिपार्टमेंट ऑफ यूथ अफेयर्स एंड स्पोर्ट्स सिंधुना नुमित हुमनी सथगदबा नॉर्थ ईस्ट NSS फेस्टिवल ngasi पेटिग्रू कॉलेज उखुलदा हौख्रे फेस्टिवल अदु हौदोलदुना सिंगाई केंद्र की MLA खासिम बासुमना सरुक यारिबा NSS वॉलंटियर पुमनमक्ता शांति अमसुंग नुंगसी चानाना हिंगमिनबगी एम्बेसडर ओइनबा अपील तौखी मांगना हाई Today, as we kick off the Northeast NSS Festival 2025, I pray and wish that each and everyone, volunteers and participants here experience the joy and the meaning of service of others. May you gain a deeper understanding of one another culturally and emotionally, and may your foster peace, unity, development among our northeastern community. फेस्टिवल असिदा आसाम मेघालय नागालैंड अमसुंग मणिपुर की NSS वॉलंटियर सिंग सरुक यारी राजर्षि भगचंद्र एंड सेपिंग ऑफ मणिपुर कल्चरल होराइजन साइबा ngarangdagi hokhiba numini gi oiba malem thaki mifam ngasi Manipur University da loisinkhre thoromduda wangangbada Manipur University of Culture gi vice chancellor Professor Paunam Gunindro na hai Begachandra gi matamdagi hauna Manipur gi puwari da maru oiba tangkak ama oiba haibasi Manipur gi culture lengak lona oiri Manipur की कल्चर अमसुंग संस्कृति की टॉप टॉप मसक अमा लेजै मांगना हाई मणिपुर की संस्कृति कल्चर से एकोइना उजव मतम सिदा अतई संस्कृति दगी एकोइ मणिपुर कल्चर सिना टॉप टॉप मसक अमा एन उजवनी मसी मणिपुर कल्चर की यामने यूनिक ओइबा यामना टॉप टॉप एस्पेक्ट अमदी करिनो हाइ मतम सिदा मणिपुर कल्चर सिदी इट इज वेरी मच यूनिक करिनो हाइ इट इज ब्लेंडेड with aesthetic and ethical sense. Yam akal thogi adugumba yam ethical sense amaga
यावना फजबा एस्थेटिक ओइबा सेंस अनिसना ब्लेंड तौरगा ओइबा कल्चर नि एखुई मणिपुर अतै कल्चर दगी टॉप तो Sandel District Police na ain kaina sangsilakpa amasung ILP gi niyom thogaiba mitopsing khangdoknabagi drive amang asi Sandel jila gi district headquarters amasung chakpi karong gi akoiba maphamsingda sathakre drive aduda Aadhaar card amasung ILP card pairamdaba mioi khara makhata ne yingsinabagi damak Sandel Police Station da thamli Akashvani Imphal gi paukta biri Pradhanmantri Narendra Modi ngasi Rajasthan gi Banswara da Lupa koti lakh ama henbagi saukhat thorangi project sing kharana sangakhi kharana urep uyung tamkhi Pradhanmantri na Rajasthan gi Napla da sagadaba Mahi Banswara Rajasthan Atomic Power Project sanabagi urep uyung tamkhi Lupa koti lising phuni thoi changna sagadaba project asida megawatt chatret oiba nuclear power unit mari yauri makhata na Pradhanmantri na solar energy thaknaba ising healthcare infrastructure amasung national highway gi oiba tongan ba project ya sangaduna miyam da khusinakhi Masida natana Raija sida anoba railway service ahum amasu lamthakhi Chhattisgarh gi Dantewara jila da nupi kunmathoi yauna Maui Sumudra mathoi security force ta sangjakre police ki pauna hai security force ta sangjarakraba Maui sing adugi manung da miyoi kunthra di hanana lupa lakh 34 gi mana laukthokraba miyoi singni Mayai thangba Sri Lanka gi na Uyana monastery manakta cable na salaiba rail car trolley amatat padagi Buddhist lining bataret sire marina so open nangle Laibak thiba thodo ase ngarang ahing laigi thorum loiraga halakpada thokibani police ki pauna hai laikhidraba miyoi sing asigi marakta ahum amadi mapan lamgi miyoi singni soklaba miyoi sing Gokarela jila da leba hospital da pukhatuna analayang gi thabak sathari haujik sanabagi pau Naorem Victor dagi Manipur da ahan boy na pangthokpa District Olympic Games lisingani kun mga gi ngasi nini chanba numit su tongan ba masana singda athoi ahen tanakhi ngasi nini chanba numit ki oina Thobal Mela Ground Community Hall da sanakhiba mukna masana gi kilogram humpu mga makha gi category da UDF khangabok tagi KH Johnson na ahan ba amasung YDC Hairoki TH Rajesh na ani subataki kilogram humpu mga mathaki kanglup ki oina MYC Hairoki L Thomas na ahanba aduga NYPC Thobal Ngangbam gi N Vidyanandan ani subataki Games asigi manung chana ngasi Kairen Bikho Community Hall sanakiba volleyball match singda KSA na City Hairok pu panjal ahum sinoda Liwa Lamding na YDC bu panjal ahum amada KSA na SLGC bu panjal ahum amada amasung Liwa Lamding na HDC bu panjal ahum amada thoike Jit kunedo masanagi oina kilogram nipu mangagi nupi gi kanglupta Martial Arts Training Center Thobal gi Soren Sangbam Yaisen bi chanuna ahanba Institute of Martial Arts Kangleipak Yairipoki Sagol Sem Valentina Devi na ani suba amasung Islamic Higher Secondary School gi Wangmayum Susemia na ahum subataki Masana asigi kilogram humpu mga dagi humbudra faubugi kangluki nupi gida Institute of Martial Arts Kangleipak Yairipoki Laisram Gitanjali Devi na ahanba Institute asigi Priya Loitam na anisuba amasung Institute asimaki Singamayum Tazbanu amasung Islamic Higher Secondary School gi Sabana na ahum subataki Athletics masana gi meter chamagi nupi gi kanglupta Wiya gi Bobisna Yumnam na ahanba ISA gi KH Lanchenbi Devi na ani suba amasung Ruda Academy gi N Nidhivna Devi na ahum subataki masana asigi meter chanipan gi nupa gi kanglupta LSA Lilongi KH Javed Hussein na ahanba Association asigi CH Firoz na ani suba amasung Wiya Waithaugi Yumnam Gopesor na ahum subataki District Sports Association Bisnupur Sinduna pangtokpa ahanba Yumnam Manau Memorial First Division Football League lisingani kun mga gi ngasi sanakhiba match amada BFA Nachauna Isok FC Isokpu Panjal ani sinoda thoiki Nganthoi Aroibada maroiba pau amuhana BJP Manipur Pradesh ki tha humsumna sathagdaba campaign sing asi Thamban Sanglen Imphal da hudokre Swasthya Nari Sasak Paribar Abhiyan lisingani kun mga gi makhada Raija sigi tongan ba mafam singda lemna layang kem kya pangthokre MLA Thongam Biswajit na hairi kumai gi matamda leba sida sajaba polam tamak sizinaba Pradhanmantri Narendra Modi gi wakhalon thabak to onthokpa asi leba asigi nagrik khuding makki thaudangni numit humni sathagadaba North East NSS Festival ngasidagi ukhrulda hokre amasung Pradhanmantri Narendra Modi ngasi Rajasthan da lupa koti lakh ama henbagi saukha thorangi project sing kharana sangakhi kharana urep uyung tamkhi
ꯄꯥꯎ ꯂꯣꯏꯖꯔꯦ꯫